Mitop singna Aadhaar card semjin sajinba amadi loba yadanaba anabo thausil amangarang Manipur Lengaki Commissioner cum Secretary Home and Asok Kumarna khuriek piba order ama thoktuna chatnaba haukhre haiba pausinoja Manipur da aikoi mitop na Aadhaar saba yadanaba anabo thausil chatnaba haukhre haiba wafam sine anabo thausil asina Manipur da aikoi illegal immigrants singna ohenba issue sing adagi Manipur gi apunba gi saktam amadi yelhau phurup singi kanbada yamna chauna kanaba pigani haiba Haizani ngoza wafam se kamaini yengbe masi tine da samsam na tawra iba pakal iba thog no jibudi koi thabak sibudi koi gi sathar iba no jibudi yamna phai ko sidi yamna phong thang amani thamjage aduga ai khoina government gi implementing agency hadare ko implementing agency me amna koi government gi sigum thog me pakal matam da koi gi manaba miyang hadare ko aju le Manipur gi conflict si haire ji kai na mani especially Manipur si haire ji kai na hadare ga di Manipur da Ekoi mitop mayam mana ko adu koi illegal mayam mana koi illegal immigrant mayam mana adagi mitop mina cha mayam mana ekoi border area da ko lan na Aadhaar card mayam pai bagi khudum sang khre lei habi sumaju adum uchak pot am oiri ko aduna se Aadhaar card na te ILP ju mangai Manipur da chana ki badu ILP ko si to sinai tar ga di sabsana ILP si to sinai tar ga di proper greater Imphal manung hai tare ko Imphal East West Bishnupur Thauban Kakching plain area da lei badu district mari manga si to chatna bagi mami masum si to na mami ta mami mu ibako then amana ngai khoi sai area da khoi ILPC kare hani sinta jida kana ko mayum khara da ngai khoi khoi ILP pairam bada khoi expire orame adu mayum hamgina khoi tawre ko mem tawdro adana same thing singi area da su ko ILPC not only for sai area khatu oramo khajai ibako whole Manipur gi na lei ba area si da dum thamba pot oramo ni khajai ibako aduna laidiba issue si tajida aikoi Aadhaar card kisu mangai adagi ILP kisu mangai am koithok ngang daga su aikhat lei thab khudimuk se afabani hena khoi jage ko tawboto afabo khungthang do aikoi manaba miyeng haitare ko chingam madi tam khaidana border area khaidana controversy ohelising sigi matang da irang horoi jaga sigi matang da su khoi akanu miyeng thamakan da ko tasingna aikoi chak manaba miyeng wa madu document do verification tawbo mathau tari ko ana matau manana ba sai area thum tawra makanda agoi hen gat pa area yong mai tara ga di mok tar to kane ko ana chapchana Aadhaar card ta hen miyeng tingen ba niyom chumna ba thok koi pakat pa hona ba haire isi yam phai ko aduna ngasi khoi haijin ningi si Aadhaar card na tana ILP chu mangai center na or Manipur state lengak na phakhi badugumba Manipur lengak ki damak Manipur tungi asa amagi damak lakhol khungthang khuding makse manaba miyeng da chap manaba miyeng amada ekoi miyeng thambira kan da chingtam khaidana ko whole Manipur gi oiri be structure sida karai da kari illegal thok tawri karai kana na Aadhaar sari karai da kana na ILP gi issue je ekoi ILP card pai na sel heme am je ekoi ho apunba leiba district me am je decision SP singda akam instruction bibi la kan da thamoi seng na ko SP decision je thamuk tawna bi dam ya ba do pen janingi ana magi leiba district ki SP sing magi leiba district ki decision na thamoi seng na chap manaba miyeng am thok tor ko matam da Manipur je yam ing tapa du mahanagi sijana leiba gi lebak to adu phajila kani thajai ana jaga khara dana koi strictly implement to ko jaga khara no holo en to ko maning mamang ho ho ta dai ko mamang phulaga maning khoba maning phulaga mamang ho phim di ko yara na buna chap mana mi amada koi mieng thambira kanda koi sugumba crime to crime creator singja ko sabsana lu ga action ko koi adum miyeng thambira kan haidare Manipur hanai Manipur do ohena hona ko danda chapana miyeng amada koi adi yengbira kan da chapana hanai Manipur ohena hona bi hom je khai thamjagi